ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯈꯪ ꯑꯍꯨꯝ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯂꯤ ꯀꯣꯟꯁꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗꯅꯤ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯤ꯫ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅꯁꯨ ꯅꯣꯝꯗꯨꯅ ꯃꯆꯥꯁꯤꯡꯗꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡꯗꯣ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯗꯨ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯔꯕ ꯐꯥꯎꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯊꯣꯏꯕꯅ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯃꯤꯟꯅꯕ ꯆꯥꯎꯔꯦꯟꯒ ꯃꯪꯒꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯁꯨꯃꯤꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯅꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯇꯥ ꯊꯣꯏꯕ, ꯅꯪꯕꯨ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ, ꯊꯕꯛꯇ ꯁꯨꯝ ꯁꯨꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯄꯣꯊꯥꯔꯒ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ?" ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯑꯩꯅ ꯁꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯆꯥꯒꯅꯤ?" ꯃꯪꯒꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯇꯥ ꯊꯣꯏꯕ, ꯅꯆꯥꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯤꯗꯨꯕꯨ ꯇꯥ ꯊꯣꯏꯕꯅ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯄꯥꯈꯪ ꯐꯥꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯅꯣꯝꯂꯒ ꯇꯥ ꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯅꯤꯅꯦ." ꯊꯣꯏꯕꯅ: "ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯣꯊꯥꯅꯤꯡꯂꯤꯕꯅꯤꯅꯦ." ꯆꯥꯎꯔꯦꯟꯅ: "ꯍꯣ ꯑꯗꯨꯅꯦ, ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯣ ꯂꯪꯐꯩꯗ ꯀꯣꯛ ꯊꯕꯛ ꯁꯨꯕ ꯊꯥꯗꯣꯛꯈꯣ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯆꯥꯎꯔꯦ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯂꯥꯟꯖꯕ ꯅꯠꯇ꯭ꯔꯤ, ꯀꯝꯗꯧꯅ ꯂꯪꯐꯩꯗ ꯊꯥꯗꯣꯛꯂꯨꯗꯣꯏꯅꯣ?" ꯃꯪꯒꯤꯅ ꯑꯃꯨꯛ: "ꯍꯦꯔꯥ ꯇꯥꯗ, ꯑꯗꯨꯒꯤꯕꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯆꯠꯂꯒ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯃꯛ ꯇꯧꯖꯈꯤꯅꯤ." ꯊꯣꯏꯕ ꯃꯪꯒꯤꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯏꯕ ꯃꯆꯥꯁꯤꯡꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯄꯥꯒꯤ ꯑꯆꯧꯕ, ꯌꯥꯏꯃ, ꯑꯇꯣꯝꯕ, ꯉꯁꯤꯗꯤ ꯏꯄꯥ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ, ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯦ ꯄꯣꯊꯥꯔꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯅꯁꯥ ꯅꯁꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃꯃꯝ ꯌꯦꯡꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯣ." ꯃꯆꯥꯁꯤꯡꯗꯨ ꯊꯣꯏꯕꯒꯤ ꯋꯥ ꯃꯨꯟꯅ ꯇꯥꯔꯤ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ: "ꯐꯔꯦ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝ ꯇꯥꯟꯅꯍꯧꯔꯣ, ꯏꯄꯥꯗꯤ ꯄꯣꯊꯥꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯕꯅ: "ꯌꯥꯏꯃ, ꯑꯇꯣꯝꯕ, ꯄꯥꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯦ ꯑꯍꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯥꯕꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩꯈꯣই ꯑꯍꯨꯝ ꯂꯩꯅ ꯂꯩꯅ ꯄꯥꯕꯅ ꯊꯕꯛ ꯁꯨꯕꯗꯣ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯍꯌꯦꯡꯃꯛ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯁꯤ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ?" ꯌꯥꯏꯃꯒ ꯑꯇꯣꯝꯕꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ: "ꯇꯥꯆꯧꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯨꯔꯁꯤ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯣꯊꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯥꯗ ꯈꯨꯔꯨꯝꯗꯨꯅ ꯃꯥꯡꯒꯣꯜ ꯅꯤꯖꯔꯛꯏ꯫ ꯃꯄꯥꯅ ꯆꯥꯅꯕ ꯈꯔ ꯈꯔ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤꯗꯃꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯝꯃꯤ: "ꯏꯆꯥꯁꯥ, ꯅꯈꯣꯏ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯂꯛꯎꯀꯣ." ꯃꯆꯥꯁꯤꯡ ꯑꯗꯨꯅ: "ꯍꯣꯏ ꯄꯥꯕ." ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯁꯤꯡ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯎꯕꯗ ꯃꯄꯥ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯆꯥꯁꯥ, ꯅꯈꯣꯏ ꯍꯜꯂꯛꯂꯦꯗꯅ, ꯆꯪꯉꯣ ꯆꯪꯉꯣ, ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥ ꯊꯛꯂꯒ ꯄꯣꯊꯥꯖꯔꯨꯔꯣ." ꯃꯆꯥ ꯑꯍꯨꯝꯅ: "ꯍꯣꯏ ꯄꯥꯕ."
ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯣꯏꯕꯅ ꯃꯆꯥꯁꯤꯡꯗꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯕꯗꯣ ꯁꯦꯜꯗꯤ ꯀꯌꯥꯝ ꯇꯥꯜꯂꯛꯂꯦ?" ꯑꯆꯧꯕꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯄꯥꯕꯥ, ꯑꯩꯒꯤꯗꯤ ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯏꯅ ꯄꯨꯖꯔꯛꯂꯦ." "ꯀꯔꯤꯅꯣꯅꯦ ꯑꯆꯧꯕ, ꯑꯗꯨꯛ ꯀꯨꯏꯅ ꯊꯕꯛ ꯁꯨꯕꯅꯦꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯄꯨꯔꯛꯂꯕ? ꯃꯤꯡꯁꯦꯜꯗꯨꯅꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ?" "ꯄꯥꯕꯥ, ꯃꯤꯡꯁꯦꯜ ꯑꯁꯦ ꯑꯆꯝꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯀꯗꯥꯏ ꯀꯗꯥꯏ? ꯏꯄꯥꯁꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ." "ꯄꯥꯕꯥ, ꯃꯤꯡꯁꯦꯜ ꯑꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯈꯛꯇꯅ ꯌꯦꯡꯕ ꯌꯥꯒꯗꯧꯔꯤꯕꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ." ꯃꯄꯥꯅ ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯄꯨꯔꯛꯂꯕ? ꯁꯦꯜꯅ ꯀꯌꯥꯝ ꯇꯥꯜꯂꯛꯂꯕ?" ꯌꯥꯏꯃꯅ, "ꯄꯥꯕꯥ, ꯑꯩꯒꯤꯁꯨ ꯈꯨꯗꯣꯞ ꯑꯃ ꯄꯨꯖꯔꯛꯂꯦ." "ꯀꯔꯤꯅꯣꯅꯦ? ꯈꯨꯗꯣꯞ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ?" "ꯄꯥꯕꯥ, ꯑꯩꯒꯤꯁꯨ ꯈꯨꯗꯣꯞ ꯑꯁꯦ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ꯫ ꯈꯨꯗꯣꯞ ꯑꯁꯤ ꯍꯦꯛ ꯁꯤꯕꯗ ꯑꯩꯕꯨ ꯃꯤꯅ ꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯇꯣꯝꯕ, ꯅꯪꯒꯤꯅ ꯀꯔꯤ ꯄꯨꯔꯛꯂꯕ?" "ꯄꯥꯕꯥ, ꯑꯩꯒꯤꯁꯨ ꯁꯒꯣꯜ ꯑꯃ ꯄꯨꯖꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ꯫ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯔꯥꯞꯄ ꯃꯐꯝ ꯀꯌꯥꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ." ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯐꯠꯇꯕ ꯂꯝꯕꯤꯗꯗꯤ ꯁꯤꯖꯤꯟꯅꯒꯦ ꯈꯟꯒꯅꯨ." ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯆꯥꯁꯤꯡꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯃꯐꯝ ꯑꯃꯗꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯀꯣꯜ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯥꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯎꯃꯥꯏꯕꯤ ꯑꯣꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯔꯥꯖꯀꯨꯃꯥꯔꯤ ꯎꯃꯥꯏꯕꯤꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯎꯃꯥꯏꯕꯤ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ." ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯎꯃꯥꯏꯕꯤꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯅꯪꯗꯤ ꯃꯇꯝꯗꯨꯗ ꯀꯗꯥꯏ ꯆꯠꯂꯨꯏ? ꯅꯪ ꯎꯍꯧꯗꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯑꯩ ꯀꯩꯁꯨ ꯆꯠꯆꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯑꯩꯒ ꯂꯩꯀꯣꯜꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯃꯥꯏꯕꯤꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕꯅꯤ." ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯆꯦꯟꯊꯨꯡꯅꯕ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯄꯤꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯗꯨꯅ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯗꯨ ꯊꯣꯏꯕꯒꯤ ꯃꯄꯥ ꯃꯆꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯅ ꯃꯆꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯃꯤꯡꯁꯦꯜ, ꯈꯨꯗꯣꯞ ꯑꯃꯗꯤ ꯁꯒꯣꯜꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ." ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯑꯆꯧꯕꯅ ꯃꯅꯥꯎꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯃ, ꯑꯇꯣꯝꯕ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯁꯤ." ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯇꯥꯆꯧ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯎꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯍꯤꯡꯆꯥꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯁꯨ ꯇꯥꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯅꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯈꯨꯝꯂꯤ, "ꯍꯦ ꯍꯤꯡꯆꯥꯕ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯆꯥꯊꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯄꯤꯒꯦ, ꯅꯪ ꯃꯨꯟꯅ ꯈꯜꯂꯨ." ꯍꯤꯡꯆꯥꯕꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯑꯆꯧꯕꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯤꯡꯆꯥꯕ, ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯥꯠꯄ ꯅꯠꯇꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯋꯥꯏꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯨꯔꯣ." ꯃꯄꯥꯅ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯈꯟꯅꯔꯕ ꯃꯇꯨꯡ ꯌꯥꯏꯃꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯃꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯑꯇꯣꯝꯕꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄꯗꯗꯤ ꯑꯉꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯁꯥꯈꯤꯕꯒꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝꯗꯨ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤꯔꯝꯃꯤ꯫ ꯌꯥꯏꯃꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯨꯔꯨꯡ ꯃꯅꯨꯡꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ꯫ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ꯫ ꯑꯗꯨꯅꯗꯤ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯨꯅ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯔꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯅꯥꯛꯇꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯖꯤꯟꯈꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯁꯤꯖꯤꯟꯕꯒ ꯌꯥꯏꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯎꯔꯝꯗꯦ꯫ ꯌꯥꯏꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯕ ꯂꯥꯛꯆꯕꯅꯤ." ꯑꯁꯨꯝꯅ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯀꯤꯔꯝꯃꯤ꯫ ꯌꯥꯏꯃꯅ, "ꯀꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯅꯪꯕꯨ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯁꯛꯇꯤ ꯎꯗꯦ, ꯈꯣꯟꯖꯦꯜꯗꯃꯛ ꯇꯥꯏ." "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯃ ꯀꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯈꯨꯗꯣꯞꯀꯤ ꯃꯇꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯕꯨ ꯎꯕ ꯐꯪꯗꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯅ, "ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯈ꯭ꯔꯤꯕꯗꯨ ꯀꯅꯥꯒꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯂꯥꯛꯏ?" ꯌꯥꯏꯃꯗꯤ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯗꯦ꯫ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯩꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ." ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯌꯥꯏꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤ, ꯁꯔꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗꯤ ꯍꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯊꯣꯡꯁꯦ ꯍꯥꯡꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯧꯊꯣꯛꯀꯅꯤ?" ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯔꯪ ꯑꯁꯤ ꯉꯁꯥꯏꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡ ꯑꯃꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯗꯣ ꯃꯗꯨ ꯂꯩꯔꯕꯗꯤ ꯁꯔꯪ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯡꯕ ꯉꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯁꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯇꯨ, ꯑꯥꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯁꯦ ꯄꯨꯔꯛꯑꯣ, ꯑꯗꯨꯒ ꯍꯦꯛꯇ ꯌꯦꯡꯂꯁꯤ." ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯌꯥꯏꯃꯅ ꯊꯨꯅ ꯆꯠꯇꯨꯅ ꯅꯨꯡ ꯑꯗꯨ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯅ ꯁꯔꯪ ꯑꯗꯨꯗ ꯊꯦꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯈꯥꯔꯝꯕ ꯁꯔꯪ ꯑꯗꯨ ꯃꯇꯣꯝꯇ ꯃꯥꯡꯈ꯭ꯔꯦ꯫ ꯁꯔꯪꯗꯣ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯔꯕꯗ ꯌꯥꯏꯃꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯍꯧꯔꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯅꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯄꯥ ꯊꯣꯏꯕꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥ ꯃꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯕ꯭ꯔꯥ ꯏꯅꯥꯏꯁꯥ? ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯇꯔꯥꯝꯅ ꯑꯣꯛꯂꯨꯆꯣ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ." ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯃꯄꯥ ꯃꯆꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯅꯥ ꯈꯧꯖꯥꯎꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯗꯨ
ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥ ꯃꯆꯥ ꯃꯔꯤꯗꯨ ꯁꯅꯥ ꯈꯥꯎꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫